Minister Yumnam Khemchan Governor ga unakre February gi tang kunhumdoi da cabinet expansion tawraba yai. Churachandpur amasung Sanapati district ki manung hanjin mafam singda lam ekar kuntra romda ain kaina tharamba popi pambi sing yamthadkre. Security forces na mioi anidagi sapon ke nifu nipan haplamba brown sugar gram humfuga Chandruka humfu phagat pangam kre. Aine thingraba lal holum KCP Pre-Park Pro UPP ke Kedargi ni haiba mioi ahum security forces ke counter-insurgency operation da fabangam kre. AI Summit Pangthok Lingaida Congress na protest chowkiba adu BJP Manipur unit na leibak asigi mingchat hian ba hotna bani haina maral sikre. Kurumzari ISCOM news meeting tabre pumna pu nishita iringbamna taram nokcheri. Howzik myamda pausandong pizari. Chief Minister Yumnam Khemchan Singh ngarang numidang Manipur gi Governor Ajay Kumar Balaga Imphal gi log bawanda unaduna cabinet expansion gi matangda wa khara wari sana khre haidi. Official oina pawgi matung inna CM Khemchan amasung Governor Ajay Kumar Balaga unaba aduda Manipur state asida welfare amasung chawkhat tharangi thabak sing ningthina paikhatuna miyamgi welfare gi damak hotnanaba khanaking hairi. Ngarang numidang Governor amasung Chief Minister ani sanakhiba wari gi manung channa Manipur da anoba lengak ama lakraba matung hauzik cabinet minister shuna haptana leidiba amadi portfolio shing Yenthoktana Ladiba Sigi Matangda Kanaraduna, Atuba Matamda, what liver cabinet minister Haptuna, portfolio shing Yenthokna Basu Kanaki Haidi. Pawasina Makata Radunahai, Chief Minister Yumnam Khemchan, Nong Manini Asigi Manungda, New Delhi the Chetuna, Prime Minister Narendra Modi, Amasung Home Minister Amit Shah, Amasung Atay BJP Central Leader Singh Unaduna, cabinet expansion Taunaba Amadi, portfolio shing Yenthokna Bagi, Watanaraba Yai Haidi. CM gi New Delhi Khongchen aduda Naga leader Deputy Chief Minister Loshi Dikho Kuki woman leader Deputy Chief Ministers Nemcha Kipgen Singh Loinaraba Yai Haidi. Chief Minister Y Khemchan Singh na luchingduna ministerial team asina New Delhi dagi halaklaba matung hangduna leiriba Minister Taret Post Singh mensinduna portfolio shing February gi tang kunhumdoida yenthoklaba yai haina official source asina fongdokli. Panbayai Yumnam Khemchan Singh na Manipur gi Chief Minister oina tha sigi marida wasak laukiba amadi Mao Ashigi Loshi Dikho amasung Kangpokpi Asigi Nemcha Kipgena Deputy Chief Minister oina amadi Govindas Konthozam amasung Khuraizam Lokena Cabinet Minister oina wasak laukibaga loinana hauzik state government asigi oina Cabinet Minister wasak laukre aduga Minister Tarani thoi leigadaba government asida Minister Taret ki famsing hangduna leidi. Yamna strict oiba legal provision amagi makada security forces amasung Forest Department ga coordinate tawduna Sanapati amasung Churachandpur district singi manung hanjinba Chingmai singda Ain kaina lam ekar kuntra romda tharamba popi pambi sing yanthatuna manghan takhan khre hairi. Official oiba pawgi matung ina security personnel sing Forest Department gi official sing na executive magistrate ki mamangda Churachandpur district ki Hanglab police station da konba Mongken area gi Chingmai da lam ekar kun romda ain kaina tharamba popi pambi sing yanthatuna manghan takhan khre hairi. Atopa operation amada security forces amasung Forest Department gi official singi apun batim amana Sanapati district ki Mao police station gi manung chanba
Kangjang Chingsang Paringda Lam Ekar Tararomda Ain Kaina Tharamba Poppy Pambising Yanthatuna Manghan Kibaga Loinana Mafam Aduda Saramba Lautang Sang Sing Maithaduna Manghan Krehairi. Security Forces Singna Sanapati District ki T Kulenda Hangba Naka checkpoint ta achet awong check tawa matamda mioy anidagi sapon kep ni Funipanda haptuna puramba brown sugar gram chatruka humfu amadi makoy na tongduna lakpa four-wheeler gari ama fagat pangamkre hairi. Police ki pauna Manipur Police amasung Central Security Forces ki apun batim amana akaknaba pau ama fangbadagi Sanapati District ki T Kulenda Hangba Naka checkpoint da lambi asida lakpa gari sing amadi achet aong sing check tawba matamda chaka mari panba gari amada tongduna lakpa mioy ani khamduna check tawba matamda sapon ke nifu nipanda haptuna purakba brown sugar gram chatruka humfu fagat pangam ki hairi. Drugs sing asiga loinana faraba mioy sing adudi Rahis Khan Chahi Kunganithoi amasung Mustaqim Ahmad Chahi Kungahumdoi Makoy Animak Kakching District ki Irong Chesawa Mayay Lekaidagi ni Haidi. Makoy Anina Tongduna Lakpa I-20 car registration number AS01 AP0631 mobile phone ani Aadhaar card ani Security Forces Signa sis tawkibaga loinana makoy ani fagalaba potlam singa loinana police station da makhataba legal action gidamak khusinna kre haidi. I nothing kraba lalholub KCP Prepark Pro UPPK gi Kedani Haiba Mioy Ahum Security Forces ki Counter-insurgency operation da Fabagam Kibaga Loinana Kutsukulai Kaya Fagat Pangam Kre Hairi. Security Forces na ahan ba oina Tera Lukram Lairakta Chathakiba Counter-insurgency operation amada Lalholub Kanglaipa Communist Party KCP gi Kedarni Haiba Chanambam Henbasing Eliash Lanchenba Chahikun Gamathoi Iroi Semba Mang Hiden Hairi Bamioy Asi Pabangam Ki. Anisuba security ki operation da Lalholub People's Revolutionary Party of Kanglaipak Progressive Pre-Pak Progi Kedarni Haiba Ningthozam Kennedy Chahi Nifuga Mathoi Elias Guli Angaushana Kawumyoy Asi Kewa Bazarda Fabangam Ki Hairi. Ahum Suba Security Forces ki Counter-insurgency operation da I nothing kraba Lalholub United People's Party of Kanglaipak UPPK ki Kedarni Haiba Khoisnam Morendrajit Singha, Elias Kumar Chahi Nifunithoi, Mioy Asi Malom Tulihal Makhalekai dagi Fabangam Ki Hari. Manipur Police amasung Central Security Forces ki apun batim amana akakna ba pau ama phangbadagi Imphal East District ki manung chenba Chingkhai Chingi Chingkhongda paktak na ba thiba humbagi thabak chathabada magazine galoinana .303 rifle ama A.22 rifle Magazine yauba 9mm SMG carbine ama 36 hand grenade ani improvised bomb ama WP number 80 MK ama grenade ama amasung tongan ba nongmay singi live round yangkhiga taret lithot cell ahum SLR empty cases ani insas SLR amasung pistol sing magazine sing fagat pangam ki hari. Bharatiya Janata Party BJP Manipur Pradesh na lamjingingai oiringai AI Summit pangthoklingai Indian Youth Congress thongmi singna chathakiba khongjang adu leibak ase international community singi mamangda ikaiba amadi chopan nanghanbani haina maral sikre. BJP Manipur spokesperson M. Asni Kumar Singh Nahai Yamna Chinglem Laba high profile AI Summit pangthoklingai Congress ki thongmi singna chathakiba demonstration adu Yamna thak hanthaba thaong amani demonstration aduna India gi mingchat asi delegate sing amadi malem gi technology luchingba singi mamangda ikaiba pibani pangthokiba AI Summit asi taseng namang nation asigi chawthokchaningai amani. Summit aduda malem gi leibak chamaromdagi technology leaders sing saruk yaki. Summit aduda India gi oina top extraordinary innovation artificial intelligence da haithoi singthoi basing uthok pangam ki.
Malemgi leibak-singna Indiaga economic intellectual powerhouse technology amasung governance ki hiram-singda samnanaba hotnari. Asigumba major event manungda protest tawkhibadu yamna ikainingai ni haiki. Congress Party ki asigumba thaong asina malemgi phambak thakta India ki khongzel yangna changsilakliba thabak thauram sing yazaba ngamdri. Congress Party ki khongjang adu responsible opposition nate political desperation ni. International ki oiba event singda national ki precedents hana lokfam thoi haina phongdoki. Thado furup ki oiba maru oiba kumhai 8 state level hun thado cultural festival chahi ani leplurabagi matung chahi asigi April 8 tagi Imphal-da pangthoklagani haina thado inpi Manipur TIM na phongdorakli. Decision asi tha asigi 18 da pangthokkiba thado inpi Manipur amasung TSA TCL TAS THRA amasung TEA singi oiba apunba mifam amada laukibani. Adubu festival asigi venue organizing committee na athuba matamda finalize tawragani hairi. Hun Thado festival asi lishang sitna state restricted holiday oina chahi khudingi April 8 ta pangthoktuna lakhibani. Festival asigi nungi oiba wafamdi sacred hun. Season asida mahai marong ningthinal lokpa ngamnabagi damag mapuda thauniba amadi Thanksgiving tawbana mapung oiba thauram singni. Chahi asigi oina pangthokadawriba festival asi homestead ta halakpa oina pangthokani. Ing kumza lisinganiga kunmari da kumhai asi Delhi da pangthoki. Ing lisinganiga kunmanga da Guwahati da pangthoki. Manipur da pangthokadawriba kumhai asi Thado singna homecoming ni haina lauraduna Thado community asi Manipur gi indigenous ni haiba identity adu mayek sengna takpangamlagani haidi. Chahi asigi oina pangthokadawriba kumhai asigi theme di My Culture, My Identity. Aduga sub theme na Upholding Our Identity, Sapping Our Destiny. Haina thonduna community asigi cultural preservation amasung self-determination adubu uthokpani hairi. Hiram asiga mari lainana President M. James Thado inpi Manipurna Manipuri indigenous community khudingmakta kumhai asida cooperation pibiduna mai pakna pangthokpada mateng pangbiyu hairakli. Manipur government na ngarang oinam Sunil Singh amasung Lieutenant General retired L. Nishikanta Singh Singhbu Chief Minister Yumnam Khemchand Singhgi advisor Singh oina khankre. Department of Personal and Administrative Reforms na thadarapa official statement amada makhoi sing asi tha asigi taratareta phamkiba state cabinet mifam na pikiba approval amagi matung innani hairi. Makhoi ani asi chahi amagi oina advisor to Chief Minister oina public interest appoint tawkibani hairi. Oinam Sunil Singh asi seasoned journalist oibata natana hanagi State Information Commissioner oina thaupudana public affairs amasung media administration da achauba thaudang laudana lakiba misak amani. Lieutenant General retired L. Nishikanta Singh asina retired senior army officer amadi distinguished service record leba misak amani hairi. Loshilakpada mariba pauma na bizadi. Chief Minister Yumnam Khemchand Governor ga unakre February gi kunhumdoi da cabinet expansion tawraba yai. Churachandpur amasung Senapati district ki manung hanjin mafam singda lam ekar kuntra romda ain kaina tharamba poppy pambi sing yanthadkre. Security forces na mioi ani dagi sapon kep nifun nipanda hablamba brown sugar gram chatuka humfu fagat pangamkre.
आइन थिंग्रब लालहौलुब KCP प्रीपांग प्रो UPPK की केदरनी हाइबा मियोय अहुम सिक्योरिटी फोर्सेस की काउंटर इंसर्जेंसी ऑपरेशन दा फाबा ngамkre अमसुम AI समिट पांगथोकलिंगैदा कांग्रेस ना प्रोटेस्ट तौखिबा अदु BJP मणिपुर यूनिट ना लेबाग असिगी मिंगचन थिहनबा होटनाबनी हाइना मराल सिखरे पुंजा सिफाबुगे ISCOM न्यूज़ संदोक चबा पाउ मतंग असिदा लोइजरे मिलेंग ताबी पुमनमपु अमुका हना खुरुमजरी।